Sekmai lanthoklaga Kangla Tombirom da chaluba nupi amaga nupa amaga AR na rescue tawkhre. Ngasi ayuk pung mga minute kuntra rom taba matamda mitay nupi amaga mitay pangal amaga National Highway 2 Imphal Dimapur paringi sarukta Sekmai lanthoklaga Kangla Tombi maya gamgi fairom da auto amada sangsilubada Kotugi women singna lambi da check tawbagi thabak sa thaduna leire haibagi pau tabadage kunithoi suba Assam Rifles ke CO Colonel Kartik na lusing batim man na rescue tawkhre haire Assam Rifles ki kangbu na rescue tawraklaba miyoy aniya dude Laisram Lata chahi nifuga mga Laifam Kaksing District ki manungsan na Sekmai Zindagi amade Huisen Ahmad Ali chahi yangkhiga mathoy Laifam Bisnupur District ki kwakta dagi ni haire miyoy aniya si kunithoi suba AR gi kangbu na ngarang numidang rescue tawraba matungda sa Parmayna Police Station da kusinnarakbadagi ngasi ayuk pung taraga minute ni futa pa matamda Sekmai Police da mo kusinnarakibane loina na miyoy aniya si karigidamakta gamgi fairom da chaluribano haiba khangnaba haujik wahong pahong sathari haina Sekmai Police dagi fangba pawa man haire